ꯂꯦꯝꯕꯤꯅ ꯊꯕꯛꯁꯤ ꯍꯦꯛ ꯃꯥꯏ ꯄꯥꯛꯑꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯊꯕꯛꯁꯤꯁꯨ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯃꯥꯅ ꯁꯔꯚꯤꯁ ꯇꯧꯕ ꯄꯥꯝꯖꯔꯤꯁꯦ ꯃꯁꯤꯃꯗꯤ ꯇꯧꯖꯔꯁꯅꯨ ꯊꯕꯛ ꯇꯧꯔꯦꯅ ꯑꯩꯅ ꯂꯥꯏꯊꯣꯛꯑꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯍꯦꯛꯇ ꯐꯥꯈꯤꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯕꯅꯤ ꯂꯩꯁꯦꯝꯕꯒ ꯊꯥꯗꯣꯏꯒꯒꯤ ꯂꯨꯍꯣꯡꯕꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯌꯨꯝ ꯑꯅꯤꯃꯛꯇ ꯃꯤ ꯂꯥꯡꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ ꯑꯃꯔꯣꯝꯗꯅ ꯗꯣꯂꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯑꯗꯨ ꯃꯤꯅ ꯈꯪꯅꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯃꯄꯥꯟ ꯊꯣꯛꯅ ꯐꯣꯡꯅ ꯎꯠꯄ ꯌꯥꯗꯕꯅ ꯃꯍꯥꯛ ꯃꯁꯥ ꯑꯃꯗꯤ ꯄ꯭ꯔꯦꯝꯁꯨ ꯌꯥꯎꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯗꯣꯂꯤꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯖꯤꯜꯂꯛꯂꯤ ꯗꯣꯂꯤꯅ ꯀꯩꯅꯣ ꯍꯟꯗꯛꯁꯤꯕꯣ ꯃꯦꯁꯦꯖꯅꯤꯅ ꯄꯛꯊꯥꯗ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯣ ꯅꯥꯇꯩ ꯆꯥꯗꯕꯁꯨ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯅ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯖꯨꯠ ꯂꯥꯏ ꯃꯆꯥꯗꯦꯗ ꯐꯦꯁꯕꯨꯛꯀ ꯗꯤꯑꯦꯛꯇꯤꯚꯦꯠ ꯊꯝꯃꯒꯦꯗ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯄꯥꯏꯕꯅ ꯐꯔꯅꯤ ꯗꯣꯂꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯃꯥꯏꯕꯦꯝꯃꯁꯨ ꯆꯪꯂꯛꯇꯨꯅ ꯑꯕꯦ ꯑꯩꯈꯣꯏꯅꯤꯅꯦ ꯅꯆꯦꯒꯤ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯨꯁꯤ ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯃꯥ ꯗꯣꯂꯤꯁꯨ ꯃꯐꯤ ꯍꯣꯡꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯕꯖꯥꯔꯗ ꯂꯥꯛꯂꯤ ꯃꯇꯝ ꯈꯔ ꯑꯦꯜꯕꯝ ꯀꯨꯝꯂꯝꯕꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯇꯧꯔꯛꯂꯤ ꯗꯣꯂꯤꯅ ꯏꯃꯥ ꯀꯩꯀꯩꯅꯣ ꯂꯩꯗꯣꯏꯁꯤꯕꯣ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯥꯝ ꯌꯦꯡꯉꯤ ꯍꯩꯅꯗꯤꯌꯦ ꯃꯃꯥꯅ ꯏꯆꯥꯅ ꯃꯇꯝ ꯈꯔ ꯑꯦꯜꯕꯝ ꯀꯨꯝꯂꯝꯕꯗꯣ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯅ ꯌꯦꯡꯖꯔꯤꯃ ꯑꯣꯏꯔꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯠꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯤꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤꯅꯦ ꯈꯔ ꯌꯦꯡꯈ꯭ꯔꯁꯤ ꯑꯗꯨꯒꯅꯦ ꯐꯠꯍꯜꯂꯁꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯍꯣꯏ ꯃꯥ ꯃꯃꯥ ꯃꯆꯥꯗꯣ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯔꯒ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯄ꯭ꯔꯦꯝ ꯂꯦꯝꯕꯤꯕꯨ ꯎꯅꯁꯤ ꯍꯥꯏꯕꯗ ꯃꯕꯨꯡꯅ ꯃꯄꯥꯟ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯂꯤ ꯗꯦꯕꯤꯠ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩꯔꯝꯂꯤ ꯄ꯭ꯔꯦꯝ ꯂꯥꯛꯄ ꯎꯕꯗ ꯑꯦ ꯃꯌꯥꯝꯕ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯄ꯭ꯔꯦꯝꯅ ꯁꯨꯝ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯀꯣꯏꯊꯣꯔꯛꯄꯅꯦ ꯂꯥꯛꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯤꯌꯦ ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯐꯝꯃꯨꯁꯦ ꯄ꯭ꯔꯦꯝꯗꯨ ꯂꯦꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯒ ꯗꯦꯕꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯥꯗ ꯆꯪꯉꯛꯂꯤ ꯗꯦꯕꯤꯠꯅ ꯐꯝꯃꯣ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯁꯥꯟꯅꯕ ꯈꯔ ꯂꯦꯞꯄꯤ ꯏꯃꯥꯅ ꯉꯥꯡꯃꯟꯕꯒ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯔꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯈꯜꯂꯤꯕꯅꯤ ꯀꯔꯤꯅ ꯐꯗꯣꯏꯅꯣꯗꯣ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯏꯆꯟ ꯍꯣꯏꯗꯤ ꯎꯗꯦꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯅꯤꯡꯗ ꯂꯩꯔꯝꯅꯤꯌꯦ ꯑꯩꯈꯣꯏ ꯆꯟꯁꯨ ꯊꯕꯛꯇꯨ ꯈꯜꯂꯗꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯇꯧꯅꯤ ꯑꯩꯅ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯄ꯭ꯔꯦꯝ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯦ ꯀꯅꯥꯗ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯍꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯕ ꯀꯨꯏꯔꯦ ꯊꯕꯛꯁꯨ ꯀꯣꯏꯁꯤꯟ ꯁꯤꯟꯖꯔꯦ ꯃꯁꯤꯕꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯅꯦꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯂꯩ ꯍꯥꯏ ꯃꯉꯣꯟꯗ ꯍꯣꯡꯕꯤꯔꯁꯦꯅ ꯍꯥꯏꯅꯤ ꯏꯃꯥꯅꯁꯨ ꯑꯩꯅꯁꯨ ꯌꯥꯔꯕꯅꯤ ꯄ꯭ꯔꯦꯝ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄ꯭ꯔꯦꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯁꯥꯅꯗꯤ ꯌꯥꯔꯕꯣ ꯗꯦꯕꯤꯠꯁꯨ ꯍꯥꯏꯐꯦꯠ ꯄ꯭ꯔꯦꯝꯗ ꯌꯦꯡꯂꯒ ꯃꯥꯅ ꯌꯥꯗꯕ ꯌꯥꯄꯣꯠꯇꯦꯗ ꯃꯥꯒꯤ ꯌꯥꯏꯐꯅꯕ ꯁꯤꯜꯂꯒꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄ꯭ꯔꯦꯝ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯑꯣ ꯍꯣꯏꯗ ꯌꯥꯖꯔꯛꯀꯅꯤ ꯆꯥ ꯊꯛꯁꯤ ꯏꯌꯥꯝꯕ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯟ ꯇꯥꯕ꯭ꯔꯣ
Chani da lolo. Da Prem sula iye. Prem tumina laikre. Wa makha tarakidre. Lembi sutara duna chalo naba chakhom da changli. Madi mabungna Prem da hari basingdo kari sukhang manatri. David na makha tarakli. Iya maslung bayarabani ko. Matam henbadi fate hainabani. Prem manglaga lairambani khangbai kaiboy. Ha hongani. Honglani e. Kanagano. Dolly garo. Prem Dolly palakpaduda David ti yenglakli ingangang na kaibo Dolly haide. David su haihorage matagum. Iyamba su khangmande. Dolly album kumbido. No any hero heroine sabagi cliff amo uida. Miloin khangi kaino. Prem amuke hena ngakpa haibadu oikre. Lembi su cha puduna changakpa mapa oibaga wahaidu tabada purakliba cha hapatre adu khangda thadakhi. Prem ga David ka punna yengakli. David changsinduna ye haidu ene chan sokra. Lembi latla toraga sokti tamo ayamu hairake. Asi hairam laga tariba glass tu paikhatuna chakhom romda praprap changki. Prem su ngayak tangduda gyan mangli. David na hairiba wadu maha karino haiba khangdre. Clip tu sumana yam cheksinna kanasu khangandana lona thamkibani. David na mayamba kaidore manglade. Prem David te yenglaga David kaino nangna clip haise. David magi phone do hanglaga Dolly makoi ani khangnaringai matamda namkiba video clip adu ulagli. Khangau de Prem phukagolaga yam thuna David hoidagi thokre. David su khamgi khanbani adubu khamnodre machinda tamna solakli. Nang boyna yambagum nushina khalabasu aigi chaldi lamchat ludaba nangi nafamda khaksinaroi. Lembi su chakhumda thamoi shokna kapli. Da Prem aina nangbu kayagi matik thasaruba nangi samsabana tawda aise mitangbi oramle atopa nupi amaga leiminaruraba misak amabu aigi ipuroiba oibadi ai khakam loye. Tamona ingonda hairakkiba nanga lapnanaba hairakibado ngasidi ai mayek singna khangle. Ai nangbu warawi hana nusinarami haiduna nattabali chatchatpa nangbu karigi thamoisina nusirubano. Ai nangbu ngakpiba ngamoye. Nupigi punsibu kaisu leitana khanba nangna miraibiriba mana phana phataba oidunasu magi isatpu karigi kai khumnabidribano. Nang yam phataba nupani kaisasano aigi thamoise machetana kaisano. David so chakhom nomda changakpada machanna tumina kaplibadu ure. Machan gi manakta changsilaglaga ichan adumaina kapkano tamosu loina khangi nangna da Prembu nushiyaibasu khangi adubo magi fattaba sajatudi nabung sunupa amoina khakngakpiba ngamoi. Ichan bu oktaba magi mafamda mabung amo oina sinabasu ngamoi. Lembi mamitto tamno shinjai tarakli mamit ki pi adu makhutuna tamna taithokjari. David na potharoro masu chatkre magi aron basajatu sune nabung na bikrabani. Asi hairam laga David su thokre. Lembi magi famung aduda changaktuna hipthari. Kaplaroi khalabasu nushiruba kaubana pendaba pumba mitki pida taishinduna maning tamna sintharagli. Nupi ekhoise pangidako karigi masagi zatpu ngaksadriba nupa makhoigi makhuta tahaliba nupi nangsu angakpaniko. Yung pandribi leisabi amana karigi atuk isat yaudribano nangbu leisabi ni haibada matik charibra. Da Prem na fana landrabasu ay mabung akpiroi. Nupi wanta na khanba
Ngayaki nungay bathiba makoy di. Makoy ka sana balawsan. Ay na fana nuksirabaso. Og da banu pada di ay yung paloy. Adok yam ta dahiram ni hay badi ay kaluda bane. Ibong na ibukan bi bane. Taibang sembi mamapu. Nang budi tagajari. Nuksibagi chaiteng fanglaba thamoy sibudi kaisano. Wasano. Ay nupini. May tay nupini. Kangki gani. Nuksibagi chainase. Somda Prem gari thauna karamna lik oribano khanbana Kishan hoigi servicing center tamna lakli. Kishan su dukan manung aduda mathanta laiba tanja oibana Prem asawba magaloinana fing na manung da changlaklaga Kishan gi furit ki collar adu tapai. Kishan ngakna kaino bai nang torisibo. Prem sauna nganglaga nang boina aigi maru amane khalaga thajaruba aduga nangna aigi pursibo lekha tanaba silabase kaigino singna kumo. Kishan Prem gi makhutu laukthokno haibagi moongda chingthokna bohonai. Kaino nang torise Prem nang nangangi du kaino nang aingonda kaino ngai tabalege nakuse thado natrabani nang kaya faboiroi. Aina nangonda aigi laptop tu sembi opiraga nang naigi privacy oiba clip tu lauthoklaga mayamna chaitho ise kaigino masida nang na nati haidoribra. Kishan adum ngakli bai yarani matagum pangangang no nangi kari clip no ai da sengna khangde aduga mana achuma sengba khangdana ne nang na tainaba yarani matagum aingono silakpado aduna nang yamlan gani bai. Makoina adum na mukna ringai thangnaba dukan gi mising changsilakli. Nupa mana kaidona regine noibo thadong nong ne mi mayam amsilakpaduda Prem su Kishan gi collar adu thadokli aduga makha tarakli. Thaudoksigi matangda nang oiramlaba nang boina lemna khak tharoi hairamlaga Prem du thokre. Nupa mana Kishan kaidona regine noibo mana hairamisina karino. Kishan na tamo ai fo gyan mena matade magisi miona boiramgani aigi marupne aduda magi kari karino mangbra khangde aingonda hekda gitlauna namsilamini. Nupaduna masu asumaran khangdana mamana bada tainabadi phatti he kona fazana singdokno tungda nungaina roiko. Hoi tamo ai tapna wari sarage. Mayamsu magi dukanda changnakre. Kishan matha sana famduna wakhal tawri. Kari video no mana haisibo natai chabadi oiramaroi thoibana laukthokli jalane madugi angangdu laklaga khangani masu mayumda logyebagi chatkibani ne. Prem di mayumda halakla fau masadu laita fom khangdre magi kada hangat handa chattuna leiri. Kari noba aina tawdusibo dolina khangnagana kari masi Kishanna soidan oiramni ai volji kari noba tawdusi. Hey sir ai bukan biyo ai di chumna nuksibagi thamlubani asum oirakani di ai khalaudre. Ngasai makai magi mobile do yingludabani haujikta ningsingladuna pocket tagi laukthokli message ama leiramli badu yinglubada lembigi oiramli. Da Prem aina nangbu kayagi matik thajaruba nuksiruba nangi samsaba manmana tawda aina nangbu thawangna khallubani adubu nangdi saga pangkhak oiramle nupi oibigi izatpu kaisu leitana khanba mikup kharagi nungaibagi damak life adibi amagum obiba nupi kaya ama nangi nakhutta soidana izat manglangani adubu aidi laibak fabana isona kanbiduna matam chana khanganbiri nang mangna sigumba thabaksa tawramgani haiba ai thajarudre. Phare ngasidagi aiga nangagi oiba mariam mata laitrabani nangmu matam khara nuksirubagi matik chabadandi ai isana yana thamoisi wahalage amuk hanna aigi mangde lepiraklano kanagumba amatada nang ai khangnarama haibase haibigano lanjadrabi ai busu mina lana ubikini masi matangdi aroibo ina haisari. Prem message tu paba loibaga mobile ado mafam marang khangdana langki.
Ingagi nung sulakta Brazil ising na kokthakta tabagom thokre leplambadagi laimaida khangfam famtarakli makoktu makhut anina paisiladuna makhol haunadi kapfangamzada hakchang pumba phungatuna kablakli ai lan kidabane ai kanada sulan kidabane adubo cliffsina ai aranba pumbutare karigino aina madu kaktana thamjiluriba tungda kari oirakani khaludaba khalaudaba na ngasidi ai se hingna siba haibadu oire lembi ai nangbu yam nungsiye nang ai bu ngakpiba ngamlaroidro ai bu chance amtadi pibiyo ai nangbudi thamoi sena nungsibane wakhal sida amakpa amata yaudana nang tabu aigi oijarage khanna haukraba punsigi wari singbu kauthoktuna nangi damak leptuna leiriba aigi famda ngasi fangiba kudolse karino doli nang ya fattaba nupini nang na pumnamak thokanbane nang na lamchat ludabana ngasi aibusu yohanbane aina nangbu kayada thajaruba aduga nangna oktabi amaga pangkhak oiramkibane pelo nang pelo aina thamoi hanjin kairaga nangi apenba oiro hojikti ai nupa oina poklubana aina pumnamak lanba tarani mane pumnamak aina ne thamoi gi tengtha kholna kanada su tamthokpa yada phajaba wari nattabanina prem mathanta wakachari nupi oibisingna masagi izatpu cheksin hodrabadi adumak noroki komda tasinduna kakhatpa ngamdana punsi loikibasu yai inkhalakliba nupimcha singna ithak irangda tawringai punsibu mama leitana khanjarabadi madugi mahai afawa khak oiroi leisabi amana ngakadaba masagi kai khumnababu kauthoktuna taiwangi chatnabi wangmalana western culture gi matau tamlurabadi madugi chapchaba mahai mimang thorokpa masana tabani nupi gi khongthang lui hainaribani tunggi sana yengduna thanggadoriba khongthang adugi asoiba khangda thangzilurabadi kaidaunungdasu handokpasu ngamda changsinbasu yada lepliba khongfam dumaktana aroiba punsi oikiba yai haibasi nupimcha singna khangzinba fagani maibu kayam kuina fina kuptana lotkani adumak maiwairakduna tangoi tana chakpa tabani miyoi amadagi ama asum chatkibana korausu pakhang macha oibana mangondasu yorakle korausu clip adu urubada phone du nakanda thamlaga ngahak mangduna leiri kaino doli nangna tawriba thabak sibo nang yam henmale bai nangna sasu angang oiri nang makna sumba tarongani haibadi ai thajarudabani masina maram oiraga aigi marubung thaibuna kari fibam oikigani mabu masi khangnaba jala natraga dolina mafamda asengbado haidoklamgadra aina di hanglaroi haisu hairaroi karigumba bungthaina khanglamdaba thoklaga khanglakpa mikuptana kari oiba dolisu masa khanglamgadaba mande lurida tawdoise nupi nang henmale kam hena khatkre class 11 da mana khatkiba moongduga hojina gyan pungta tari le mena khalisidi masi yoira male mangbol oiraga gyan tabado soidana oiramgani ma kumai nungai dori tawrise nupisa noi gyan tawko mi siba yauna dori aina oina kire mutgaloina off oikre sok oina chatle namidangi matamni bungthai amadi doli phone da wari sari bungthaina nusibi ngasi dilai paningbaga amata faudre boring am chure adogi nanga wari saraga wakal se nungai bre yenge na tawra ini nang bulai paribo aina ga disturb ka di tawde ko ai supadi ngasai maga baza saluye imungi thamak mayamga iche gi luhongbasu kuiraktabaga o noi che luhongbadi date kya ne ba February gi date 18 ne kuitre
Hoi kuidrene. Ado cheche loiraga aikoinigisu kainomdi khanase. Yari bungo. Ai angang yam oiri. Angang oibeni. Aikoinina chance lauduse. Nang sumai leisani aina chingmi pakhang. Dharma gi maraksida ahan sing na yade. Haina ba yauradi aidi mangjare. Nangai thungna da bayadabani. Aduna sasal hong thuagane. Gyan tana larik paminabaduna fadau manjilaba. Nangna loina sinbiru he. Khangde. Aidi thabak ka tawkhini. Nangsu thabak ka tawgadabani. Matik charadi maitai haiba leite. Tribe haiba su leite. Mayamnasu loina yana doini. Nungsi pathung yaunaba aikoini na lambi semgadabani. Lambi do sum thiraga kuina ngaibado aidi yam pakhatleba. Ho pakhatpiyu haidi nungsiba. Punsisa aina nangidamak leplabani. Wahaina diyade asengbaduni aina pamisidi. Marai se ngone exam kuidrabani matha sanagumsiko.